ꯐꯅ ꯌꯥꯝꯅꯗꯤ ꯇꯤꯟꯒꯅꯤ ꯁꯣꯟ ꯁꯥꯏꯗꯁꯨ ꯕꯖꯥꯔꯗ ꯃꯌꯥꯝ ꯇꯤꯜꯍꯧꯔꯦ ꯍꯥꯎꯗꯣꯏꯅꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯎꯕꯅꯤ ꯊꯤꯔꯝ ꯆꯦꯟꯕ ꯈꯪꯗꯦ ꯏꯃꯨꯡꯗ ꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯗ꯭ꯔꯦꯕꯀꯣ ꯈꯪꯗꯦ ꯃꯣꯏ ꯊꯣꯛꯂꯛꯀꯅꯨꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯪꯒꯣꯜꯁꯦꯟ ꯕꯖꯥꯔꯅꯤ ꯂꯛꯈꯤꯄꯨꯔꯗ ꯑꯗꯣ ꯕꯖꯥꯔ ꯈꯔ ꯇꯧꯔꯨꯒꯦ ꯑꯩꯒ ꯇꯥꯆꯧꯒ ꯆꯠꯂꯤꯅꯤ ꯑꯗꯣ ꯃꯅꯥ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯟꯗꯛ ꯃꯔꯛ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯠꯁꯦ ꯆꯪꯍꯟꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯤꯅꯦꯕꯀꯣ ꯂꯛꯈꯤꯄꯨꯔ ꯌꯧꯔꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯇꯥꯆꯧ ꯏꯕꯥꯅꯤ ꯈꯣꯡꯅ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯣ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯀꯔꯤꯀꯥ ꯌꯣꯟꯕ ꯃꯐꯝ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨꯒ ꯇꯥꯟꯕ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯪꯒꯣꯜꯁꯦꯟ ꯕꯖꯥꯔꯅꯤꯅ ꯃꯤ ꯐꯅ ꯌꯥꯝꯅꯗꯤ ꯇꯤꯟꯒꯅꯤ ꯁꯣꯟ ꯁꯥꯏꯗꯁꯨ ꯕꯖꯥꯔꯗ ꯃꯌꯥꯝ ꯇꯤꯜꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯥꯆꯧꯒ ꯏꯕꯥꯅꯤ ꯃꯣꯔꯣꯛ ꯌꯣꯟꯐꯝꯗ ꯆꯪꯉꯦ ꯃꯣꯔꯣꯛ ꯌꯣꯟꯐꯝ ꯑꯍꯥꯟꯕ ꯐꯪꯕꯗ ꯍꯪꯉꯦ ꯑꯗꯣ ꯃꯣꯔꯣꯛ ꯈꯨꯠꯇꯥꯡ ꯑꯃꯅꯦ ꯑꯗꯣ ꯊꯥꯗꯣꯛꯑꯃ ꯂꯥꯛꯑꯦ 550ꯒ ꯍꯥꯏꯌꯦꯕꯀꯣ ꯄ꯭ꯔꯥꯏꯁꯇꯣ ꯑꯁꯤꯒꯁꯨ ꯍꯪꯕꯁꯨ ꯑꯗꯨꯝ 550 ꯍꯥꯏ ꯑꯩꯅ ꯈꯜꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯅꯤꯅ ꯍꯣꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯆꯕꯅꯦꯕꯀꯣ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯪꯒꯣꯜꯁꯦꯟ ꯕꯖꯥꯔ ꯁꯤꯗ ꯍꯣꯡꯒꯗ꯭ꯔꯥ ꯂꯥꯛꯄꯗꯣ ꯐꯪꯗꯦ ꯑꯗꯣ ꯑꯗꯨꯝ ꯊꯤꯔ ꯑꯗꯨꯒ ꯂꯥꯁꯇ ꯑꯍꯜ ꯑꯃꯒꯤ ꯃꯣꯔꯣꯛ ꯌꯣꯟꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯍꯜ ꯑꯃ ꯐꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯅꯔꯦ ꯃꯥꯁꯨ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅ 500 ꯍꯥꯏꯌꯦ ꯀꯦꯖꯤꯗ ꯑꯗꯨꯁꯨ ꯑꯩꯅ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯧꯁꯜꯂꯦ ꯃꯌꯥꯝ ꯃꯤ ꯃꯌꯥꯝꯁꯨ ꯇꯤꯜꯂꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯖꯔꯦ ꯑꯩꯅ ꯃꯃꯜ ꯍꯪꯅꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯂꯥꯛꯑꯦ 100 टका की माल ꯉꯥꯛꯇꯅꯤꯁꯦ 100 टका ꯑꯩꯈꯣꯏ ꯆꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯇꯧꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛꯀꯤ ꯇꯅꯤꯗ ꯂꯥꯛꯏꯕ ꯃꯣꯔꯣꯛ ꯈꯔ ꯂꯧꯔꯦ ꯀꯅꯥ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯟꯖꯦꯎꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯔꯤꯝ ꯂꯩꯔꯛꯇ꯭ꯔꯦ ꯃꯣꯔꯣꯛ ꯇꯅꯤ ꯂꯩꯔꯛꯏꯕ ꯑꯗꯨꯒ ꯇꯥꯆꯧ ꯏꯕꯥꯅꯤ ꯂꯥꯛꯑꯦ ꯃꯣꯔꯣꯛꯀꯤꯗꯁꯨ ꯆꯠꯂꯨꯕꯅꯦꯕ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯍꯦꯛꯎꯈꯤꯒꯦ ꯁꯤꯡꯖꯨꯒꯤ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯕꯦꯟꯗ ꯆꯥꯕꯦꯝꯁꯅꯥꯒꯤ ꯆꯦꯅꯝꯅꯤ ꯄꯨꯊꯣꯔꯛꯑꯦ ꯃꯥ ꯁꯣꯝꯗ ꯊꯥꯔꯝꯕꯗꯒꯤ ꯁꯤꯒꯩ ꯃꯐꯝꯁꯤꯒꯅ ꯐꯗꯤꯒꯣꯝ ꯆꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯃꯥꯒꯤ ꯌꯦꯅꯝ ꯀꯟꯅ ꯍꯨꯜꯂꯤ ꯆꯥꯅꯤ ꯊꯛꯀꯅꯤ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯌꯦꯅꯝ ꯃꯈꯣꯡꯁꯦ ꯁꯨꯝ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯃꯔꯛꯇ ꯆꯦꯡꯒꯨꯞꯂꯣ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯨ ꯊꯥꯔꯤꯅꯤ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯃꯐꯝ ꯁꯤꯟꯗꯣꯔꯛꯇꯅ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯀꯥꯟꯅꯗꯦ ꯃꯔꯣꯏ ꯃꯔꯥꯡ ꯍꯦꯛꯎꯈꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀꯥꯛꯐꯩ ꯆꯤꯜꯂꯛꯇꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯄꯦꯔꯨꯛ ꯍꯦꯛꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨꯗ ꯍꯥꯞꯄꯦꯕ ꯁꯦ ꯃꯅꯥ ꯑꯄꯥꯛꯄ ꯄꯦꯔꯨꯛꯁꯦ ꯁꯤ ꯍꯦꯛꯀꯦ ꯇꯧꯔꯤꯅꯤ ꯁꯤ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯔꯣꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯤꯒ ꯑꯗꯨꯝ ꯆꯥꯊꯔꯅꯤ ꯃꯤꯅꯤ ꯃꯨꯛꯕꯥꯡ ꯏꯔꯣꯝꯕ ꯕꯣꯔꯥ ꯆꯤꯛꯀꯟ ꯊꯣꯡꯕ ꯂꯟꯁꯅꯤ ꯆꯥꯔꯒꯦ ꯀꯨꯏꯔꯦ ꯃꯨꯛꯕꯥꯡꯒ ꯇꯧꯗꯕ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯩꯅꯗꯦꯗ ꯁꯝꯁꯦ ꯍꯥꯏꯒꯠꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯃꯦꯟ ꯇꯧꯕ ꯍꯩꯕꯤꯁꯤꯡꯅ ꯉꯥꯡꯉꯛꯀꯅꯤ ꯏꯟꯖꯥꯡꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯥꯖꯣꯛ ꯆꯠꯂꯤ ꯖꯦꯟꯁꯦ ꯑꯩꯗꯤ ꯃꯇꯣꯡꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ ꯃꯥꯒꯤ ꯁꯔꯨꯗꯣ ꯑꯩ ꯁꯔꯨ ꯅꯞꯁꯟꯅꯕꯒꯤ ꯆꯦꯛꯑꯒ ꯂꯥꯎꯗꯣꯏꯅꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦ ꯂꯩꯇꯔꯦꯍꯦ ꯏꯅꯝꯊꯥꯒꯤ ꯏꯔꯣꯝꯕꯁꯦ ꯍꯥꯎꯕꯅꯦ ꯁꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯈꯪꯗꯕꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯂꯟꯁꯇꯅꯦ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯁꯨꯝ ꯊꯥꯡꯒꯠꯂ ꯆꯥꯏꯌꯦꯕꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ
ꯃꯔꯨꯁꯤꯒ ꯂꯩꯔꯦ ꯃꯍꯥꯎꯗꯤ ꯑꯩ ꯑꯁꯦꯡꯕꯗꯗꯤ ꯆꯥꯛꯈꯨꯝ ꯆꯥꯎꯖꯗꯦꯀꯣ ꯃꯌꯥꯝꯅ ꯆꯦꯡ ꯅꯨꯡꯉꯥꯏꯔꯣꯏꯅ ꯆꯥꯛꯈꯨꯝ ꯆꯥꯎꯍꯜꯂꯤꯅꯦ 이거는 말이야, 하우리가. 들으면 되는데. 넣어야 짜. 왜? 거의 몇 개? 이거 떠비고. Sina ako'y tutugi. Ariyan ba? Tutu? Lala? Ting? Lak? Ako ni. Tay bak ta charo. Nang buka makai thang bare. Da cha. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯗꯤ ꯗꯨꯀꯥꯟ ꯐꯝꯖꯕꯅꯤꯅ ꯑꯗꯣ ꯅꯍꯥꯟꯉꯩꯗꯤ ꯏꯃꯨꯡꯗ ꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯗ꯭ꯔꯦꯕꯀꯣ ꯃꯄꯥꯟꯗ ꯃꯃꯥꯅ ꯂꯩꯔꯪ ꯁꯥꯔꯦ ꯑꯗꯨꯒ ꯃꯃꯥꯅ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯧꯕꯤꯔꯦ ꯑꯗꯨꯝ ꯈꯦꯄꯤ ꯑꯅꯤ ꯑꯍꯨꯝ ꯍꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯪꯉꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯍꯥꯟꯕꯁꯤ ꯑꯗꯨꯝ ꯑꯩ ꯍꯧꯕꯤꯕ ꯑꯗꯣ ꯏꯕꯣꯛꯁꯨ ꯐꯝꯃꯦ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯜꯂꯤ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯍꯥꯟꯒꯤ ꯚꯟꯗ꯭ꯔꯥ ꯊꯣꯡꯈꯤꯕ ꯖꯦꯟ ꯍꯥꯎꯗꯕ ꯊꯣꯡꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯣꯁꯇꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯒꯤ ꯉꯧꯕꯅꯦ ꯑꯃꯝꯕꯗ ꯂꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯜꯂꯦꯁꯦ ꯑꯃ ꯌꯧꯗꯣ ꯏꯀꯥꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯖꯦꯟ ꯊꯣꯡꯕꯩ ꯃꯄꯨ ꯁꯤꯅ ꯖꯦꯟ ꯊꯣꯡꯕꯩ ꯃꯄꯨ ꯆꯦꯅꯣꯒꯤ ꯃꯆꯦꯅꯤ ꯁꯤꯅ ꯑꯗ ꯑꯩꯈꯣꯏꯅ ꯖꯦꯟ ꯊꯣꯡꯕ ꯍꯥꯎꯃꯟꯗꯗꯅ ꯉꯁꯤ ꯃꯆꯥꯅꯨꯄꯤ ꯈꯔ ꯆꯥꯝꯗꯤ ꯌꯦꯡꯉꯨ ꯑꯩ ꯂꯪꯕꯅꯤꯗ ꯂꯥꯏ ꯈꯪꯁꯤꯅ ꯑꯩꯈꯣꯏ ꯐꯖꯕꯤ ꯑꯅꯤꯁꯤꯗ ꯂꯩꯔꯦ ꯏꯀꯥꯏꯒꯟꯕꯤꯁꯤꯗ ꯏꯀꯥꯏꯒꯟꯕꯤ ꯇꯧ ꯖꯨꯝ ꯏꯀꯥꯏꯒꯟꯕꯤ ꯄꯨꯜꯂꯣ ꯁꯤ ꯃꯄꯥ ꯁꯥꯕ ꯑꯁꯥꯕ ꯅꯠꯇꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯁꯥꯕꯅꯤ ꯑꯦ ꯃꯄꯥꯅꯤꯁꯤꯕꯨ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯁꯥꯕ ꯅꯠꯇꯦ ꯆꯠꯈ꯭ꯔꯦ behind the scene oi ꯐꯗꯤꯕ꯭ꯔꯥ ꯆꯥꯗꯤꯔꯣ ꯅꯝꯗꯣꯏꯅꯤ ꯅꯪ ꯇꯧꯅꯤꯡꯗꯨ ꯃꯅꯤꯅ ꯅꯪ ꯇꯧꯏ ꯁꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯝꯃꯦ ꯌꯥꯕꯤꯅ ꯀꯧ ꯌꯥꯕ꯭ꯔꯣ ꯈꯦꯆꯤ ꯁꯥꯏꯅꯤꯌꯦ ꯑꯩꯈꯣꯏ ꯆꯥꯏꯗꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯀꯟꯅ ꯂꯤꯗꯒꯤ ꯇꯧꯔꯛꯑꯦ ꯃꯤꯁꯨ ꯐꯅꯌꯥꯝꯅ ꯁꯨꯝ ꯇꯤꯜꯂꯝꯃꯦꯕꯀꯣ ꯑꯁꯤꯃꯨꯛ ꯋꯥꯔꯤ ꯂꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯐꯝꯃꯨꯔꯒꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯗ ꯃꯤ ꯋꯥ ꯉꯥꯡꯅꯔꯤ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯕ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯅꯦꯠꯋꯥꯔꯛ ꯌꯥꯗꯅ ꯇꯧꯏꯅꯤ ꯀꯩꯅꯣ ꯁꯤ ꯑꯁ ꯅꯦꯠꯋꯥꯔꯛ ꯌꯥꯗꯅ ꯑꯩ ꯐ꯭ꯔꯤꯖꯁꯦ ꯀꯩꯅꯣ ꯖꯃꯥꯛꯅ ꯎꯔꯤꯁꯦ ꯍꯜꯂꯣ ꯍꯥꯎ ꯅꯪ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯣ ꯇꯧꯔꯝꯃꯦ ꯀꯩꯒꯤꯅꯣ ꯚꯥꯏ ꯑꯩ ꯅꯪ ꯅꯤꯡꯁꯤꯡꯉꯛꯅ ꯇꯧꯔꯝꯕꯅꯦ ꯊꯧꯂꯩꯇꯦꯅꯦ ꯑꯅꯤꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄ ꯅꯉꯣꯟꯗ ꯑꯩꯅꯦ ꯂꯥꯛꯄ ꯉꯝꯃꯔꯣꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯁꯣꯁꯇꯤꯗꯣ ꯑꯗꯣ ꯅꯪ ꯑꯩꯅ ꯐꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯩꯍꯥꯏꯕ ꯑꯩꯒꯤ ꯏꯔꯤꯡꯅ ꯐꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯣꯏ ꯊꯣꯛꯂꯛꯀꯅꯨꯀꯣ ꯊꯣꯛꯂꯛꯀꯅꯨꯀꯣ ꯅꯪꯗꯤ ꯄꯤꯒꯗꯕ ꯀꯅꯨꯀꯣ ꯈꯔꯨꯝ ꯀꯥꯏꯒꯤꯅꯤ ꯅꯪꯁꯨ ꯄꯤꯒ ꯊꯣꯛꯑꯣ ꯏꯀꯣ ꯆꯠꯂꯦ ꯊꯝꯃꯣ ꯏꯀꯣ ꯆꯠꯂꯦ ꯊꯝꯃꯣ ꯅꯪ ꯅꯪꯉꯣꯟꯗ ꯄꯤꯒ ꯊꯣꯛꯑꯣ ꯏꯀꯥꯏ ꯁꯣꯁꯇꯤꯅꯦ ꯕꯣꯛ ꯕꯥꯏ ꯕꯥꯏ ꯇꯧꯂꯩꯇꯦ ꯁꯣꯄꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯌꯥ ꯃꯃꯥꯗ ꯌꯦꯡꯍꯜꯂꯨꯅꯦ ꯑꯩ ꯕꯣꯜ ꯐꯠꯇ꯭ꯔꯤ ꯅꯪ ꯃꯃꯥꯗꯤ ꯂꯤꯞꯁꯇꯤꯛꯀ ꯇꯩꯅꯤ ꯉꯁꯥꯏ ꯍꯨꯔꯥꯟꯅ
เกี่ยวกันมณีปุระที่ร้อยเกณฑ์อะไรมณีปุระที่เนี่ยร้อยน่ะราณีกันอินเชลกันเนี่ยคำร้าตัวเดียวค่อยก็สารเลยตัวเดียวไอ้มันไงดีนี่อย่างนี้สิเดียวเนี่ยค่อยมาบ้านซาไปเจอกันนะโซลี่ पंचदेवता ने दशरथ जी पूजा ने मागी तरह ना क्रम ने आदि पूजा पुनः प्रश्न स्वर्ण लोरे अदिना स्वस्ति उमागी दयाल मोसे तो शतम वे जो आमने से दो मनम नमो नादा चलो ओम स्वस्ति देवी बुरा यागस्य होतिष्ठ वसोनी तबो जाओ 찐이요. 시조 거 얘기 나오기 전에 해보고. 혹시나 전부니? 빠지두기 마유. 오늘 나오지 봐. 그때두기 맞아. 먼저 안강 당갈래미니 따위리 라지. 장가가 가보잖아. 아하, 주엔 시간에 담아가니는 감님이다. 손을 가나 와리리. 시나 호렌로 이엔도 있네. 이거 가복싱세. เอาไปอยู่ที่ตู้แค่จีนด้วยเนี่ย เดี๋ยวมันยังเก่งจ้างมือดังนี่ ตักปีดิเจนเมื่อกี้จะชิลอ๋อ เราเคยทานไหม สวัสดีพ่อเจนบ้าเขาเลย ยังว่าเนี่ยมิสซี่ก็กันว่าจะพังจาระแม่จูบิจ้าฮีเก้มีปุ่นมาหันนะใครตักใจบริปดา ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯃꯣꯏ ꯑꯇꯩ ꯃꯌꯥꯝꯒꯤꯗꯤ ꯆꯥꯛ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯍꯥꯏꯗꯤ ꯁꯣꯄꯣꯟꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯗꯤ ꯃꯄꯥꯝꯂꯣꯟꯒꯤ ꯃꯣꯏꯒꯤ ꯉꯥꯏꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯣꯏꯗꯅꯦꯕꯀꯣ ꯃꯣꯏꯁꯨ ꯄꯤꯖ ꯈꯣꯠꯆꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯁꯦꯀꯦꯟ ꯇꯤꯞ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄꯥꯈꯪ ꯌꯥꯏꯌꯦ ꯒꯞ ꯇꯧꯔꯛꯀꯅꯨ ꯅꯪꯗꯤ ꯑꯁꯥ ꯈꯨꯐꯝꯅꯤ ꯁꯤꯗꯤ ꯆꯥꯕ ꯐꯕꯅꯤꯅ ꯏꯃꯥ ꯀꯣꯟꯅꯗꯣꯏꯗꯣ ꯑꯣꯍꯣ ꯃꯕꯨꯛ ꯈꯨꯀꯪ ꯌꯧꯅꯦ ꯃꯕꯨꯛ ꯈꯨꯀꯪ ꯌꯧꯅꯦ ꯀꯨꯠꯇꯨ ꯃꯌꯥꯝ ꯁ꯭ꯋꯥꯁꯇꯤ ꯄꯨꯖꯥ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯀ꯭ꯋꯥ ꯃꯇꯝ ꯑꯃꯨꯛ ꯆꯥꯔꯛꯏ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯂꯥꯡꯉꯦ ꯌꯥꯝꯅꯁꯨ ꯀ꯭ꯋꯥ ꯃꯇꯝ ꯑꯃꯨꯛ ꯆꯥꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯆꯦꯟꯗ꯭ꯔꯕꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯂꯣ ꯑꯩꯈꯣꯏ ꯊꯣꯡ ꯗꯥꯏꯔꯦꯛ ꯃꯊꯪ ꯆꯪꯅꯔꯣ ꯒꯥꯏ ꯍꯤꯟꯗꯤ ꯍꯌꯦꯡ ꯕꯣꯔꯥꯁꯨ ꯑꯃ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯀꯥꯏꯗꯦꯕꯣ ꯕꯣꯔꯥ 5 ꯇꯧꯕ꯭ꯔꯥ 6 ꯇꯧꯁꯤꯜꯂꯛꯑꯣ ꯂꯥꯏꯛ ꯀꯥꯏꯗꯦꯕꯣ ꯂꯣꯏ ꯉꯥꯎꯅꯔꯦ ꯌꯨꯔ ꯀꯜꯂ ꯉꯥꯎꯅꯔꯦ ꯊꯛꯇꯦꯀꯣ ꯑꯁꯦꯡꯕꯒꯤꯅꯤ ꯌꯥꯝ ꯍꯥꯏꯃꯤ ꯃꯤꯅ ꯁꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯕꯨ ꯉꯥꯎꯔꯕ ꯑꯩꯈꯣꯏ ꯊꯛꯄ ꯃꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣই ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯐꯣꯇꯣ ꯀꯥꯞꯄꯤꯌꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯄꯤꯌꯨ